Hello guys, RR story na mayam utaram nokchari ngasidi mayam gidamakta yamna nungaiba akiba wari mapuduna laksari. Wari asi chahi ahumukki mamangda thokiba wari ama oigadoini asengba wari ni mayamna thajabigadra thajabiroidra habadudi khangde adubu wari ni mayam puna taminasi. Tasengna makidi New Year gi numidangda chak chanaba matamda thokiba thaudok oigadoini mayam puna taminasi. Kamaina tawbugi habadu mayam puna khangminasi. ꯑꯩꯒꯤ ꯃꯤꯡ ꯀꯤꯁꯟ ꯀꯧꯏ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯑꯍꯥꯟꯕ ꯊꯣꯛꯈꯤꯕ ꯑꯣꯏꯒꯗꯣꯏꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯚꯨꯠ ꯂꯥꯏꯁꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯖꯕ ꯐꯥꯎꯈꯤ ꯅꯨꯃꯤꯠꯇꯣ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯆꯥꯅꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯗꯅ ꯂꯥꯡꯗꯅ ꯇꯧꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯅꯔꯕ ꯃꯐꯝꯁꯤꯁꯨ ꯀꯔꯤ ꯃꯐꯝꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗꯗꯤ ꯆꯥꯅꯕ ꯑꯣꯏꯒꯗꯣꯏꯅꯤ ꯂꯧꯕꯨꯛꯇꯤ ꯂꯧꯕꯨꯛꯅꯤ ꯑꯗꯨꯕꯨ ꯆꯤꯡꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯃꯅꯤ ꯅꯥꯀꯟꯗ ꯂꯝꯕꯤ ꯑꯃ ꯄꯤꯛꯇꯛ ꯇꯧꯅ ꯆꯦꯜꯂꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗꯅ ꯉꯥꯒꯤ ꯀꯣꯝ ꯑꯃ ꯂꯩ ꯉꯥꯒꯤ ꯀꯣꯝꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯔꯨ ꯊꯥꯖꯤꯜꯂꯦ ꯍꯥꯏꯔꯒ ꯃꯊꯛꯇ ꯗꯝꯕꯨꯔ ꯈꯜꯂꯒ ꯃꯄꯥꯜꯗꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯕꯗ ꯎꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯕꯁꯨ ꯐꯥꯎꯏ ꯑꯣꯛ ꯑꯃ ꯊꯣꯡꯉꯤ ꯌꯦꯟ ꯑꯃ ꯉꯧꯏ ꯑꯗꯨꯒ ꯉꯥꯅꯨ ꯑꯃꯁꯨ ꯊꯣꯡꯉꯤ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃꯁꯨ ꯌꯥꯎꯏ ꯅ꯭ꯌꯨ ꯌꯔꯒꯤ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇꯁꯨꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯊꯛꯄꯤ ꯆꯥꯕꯤꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯕ ꯃꯈꯩ ꯊꯛꯏ ꯄꯦꯟꯕ ꯃꯈꯩ ꯆꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯉꯥꯎꯔꯤ ꯋꯥ ꯐꯥꯎꯕꯗ ꯐꯩꯔꯒ ꯉꯥꯡꯅꯕ ꯌꯥꯎꯅꯔꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯋꯥ ꯉꯥꯡꯕꯗ ꯐꯩꯔ ꯉꯥꯡꯉꯕꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯊꯛꯆꯟꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄꯨꯂꯞꯁꯦ ꯐꯝꯃꯤꯟꯅꯔꯒ ꯆꯥꯔꯤꯅꯤꯀꯣ ꯆꯥꯛꯁꯦ ꯍꯥꯏꯕꯗꯤ ꯆꯥꯛꯁꯦ ꯑꯅꯤꯔꯛ ꯆꯥꯏꯕ ꯅꯨꯡꯗꯥꯡꯁꯦ ꯄꯨꯡ 9ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯃ ꯆꯥꯔꯦ ꯑꯗꯨꯒ ꯄꯨꯡ 12ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯃ ꯆꯥꯗꯣꯏꯅꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯦ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯏꯁꯤꯡ ꯂꯩꯇ꯭ꯔꯦꯅ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯅꯦꯕ ꯂꯧꯕꯨꯛꯇꯣ ꯂꯥꯜꯂꯒ ꯆꯠꯀꯗꯣꯏꯅꯤ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯎꯗꯣꯏꯁꯦ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯅꯦꯕ ꯌꯨꯁꯤꯗꯤ ꯊꯛꯄꯗꯤ ꯄꯨꯡ 6-7 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯊꯛꯄ ꯍꯧꯔꯕꯅꯤꯅ ꯑꯗꯨꯝ ꯉꯥꯎꯕꯗꯤ ꯑꯗꯨꯝ ꯉꯥꯎꯔꯕꯅꯤ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯁꯦ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯦ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯣꯡꯁꯨ ꯆꯨꯗꯕꯅꯤꯅ ꯄꯨꯈ꯭ꯔꯤꯗꯣ ꯌꯥꯝꯅ ꯁꯨꯜꯂꯦ ꯏꯁꯤꯡꯗꯣ ꯃꯈꯥꯗ ꯂꯩꯕ ꯑꯗꯨꯗ ꯀꯨꯝꯊꯔꯒꯅꯤꯀꯣ ꯏꯕꯥꯅꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯇꯣꯏꯁꯦ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯑꯦ ꯄꯨꯈ꯭ꯔꯤ ꯇꯝ ꯑꯗꯩ ꯄꯨꯈ꯭ꯔꯤ ꯃꯈꯥꯗꯨꯗ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯃꯇꯝꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯖꯣꯕ ꯖꯣꯕ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯠꯄꯩ ꯇꯥꯏꯞꯇ ꯇꯧ ꯑꯗꯩ ꯏꯕꯥꯅꯤꯁꯨ ꯉꯥꯎꯔꯕꯅꯤꯅ ꯀꯔꯤꯅꯣ ꯃꯣꯏ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯉꯥ ꯑꯆꯧꯕꯒ ꯂꯩꯖꯥꯠꯂꯥ ꯉꯥꯁꯦ ꯇꯨꯃꯤꯟꯅ ꯐꯥꯈ꯭ꯔꯒ ꯅ꯭ꯌꯨ ꯌꯔꯒꯤ ꯆꯥꯊꯣꯛꯄꯗ ꯌꯥꯎꯁꯟꯈꯤꯅꯤꯀꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯁꯦ ꯉꯥꯡꯅꯔꯤꯅꯤꯀꯣ ꯏꯁꯤꯡ ꯁꯣꯛꯏꯗꯨꯅ ꯁꯅꯥꯕꯨꯟꯗꯅꯦꯕ ꯑꯩꯅ ꯁꯣꯛꯄ ꯅꯠꯇꯦ ꯏꯃꯥꯟꯅꯕꯅ ꯁꯣꯛꯄꯅꯦꯕ ꯑꯩꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯅꯦꯕ ꯑꯗꯨꯒ ꯏꯁꯤꯡꯗ ꯖꯣꯕ ꯇꯧꯔꯛꯏꯗꯨꯅ ꯍꯦꯛ ꯏꯁꯤꯡꯒꯤ ꯃꯌꯥꯏꯗꯨꯗꯅꯦꯕ ꯇꯧꯔꯛꯏꯁꯦ ꯃꯌꯥꯏꯗꯨꯗ ꯏꯀꯥꯏꯊꯕꯤ ꯈꯔꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯩ ꯑꯃꯅ ꯌꯨꯡꯁꯤꯜꯂꯒ ꯏꯀꯥꯏꯊꯕꯤꯗꯨꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯔꯒ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯂꯥꯏꯠꯇꯣ ꯀꯥꯞꯄꯒ ꯌꯦꯡꯕꯅꯤ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯖꯣꯕ ꯇꯧꯔꯛꯏꯁꯦ ꯑꯗꯒꯤ ꯑꯩꯁꯦ ꯀꯩꯝꯇ ꯎꯗꯕ ꯑꯗꯩ ꯌꯥꯝꯅ ꯉꯛꯏꯅ ꯏꯁꯤꯡꯗꯨꯁꯨ ꯖꯣꯕ ꯇꯧꯔꯒꯗꯤ ꯂꯦꯡꯒꯅꯤꯗꯅ ꯏꯁꯤꯡꯗꯨ ꯂꯦꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯕꯥꯅꯤꯁꯦ ꯍꯥꯏꯅꯔꯤꯑꯕ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯉꯥ ꯑꯆꯧꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅꯦꯕ ꯑꯗꯨꯒ ꯐꯔꯦꯅꯦ ꯉꯥ ꯑꯆꯧꯕꯅ ꯑꯣꯜꯂꯛꯄꯒꯤ ꯃꯈꯣꯜ ꯊꯣꯛꯏꯅꯦꯅꯁꯨ ꯈꯜꯂꯁꯤꯅꯦ ꯑꯗꯨꯒ ꯏꯁꯤꯡꯁꯤꯅ ꯂꯦꯡꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯏꯕꯥꯅꯤꯁꯦ ꯉꯥꯡꯅꯔꯤꯅꯤꯀꯣ ꯑꯗ ꯏꯇꯥꯎꯁꯤꯅ ꯍꯥꯏꯁꯦ ꯑꯃꯨꯛ ꯖꯣꯕ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯉꯥ ꯑꯆꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯏꯕꯥꯅꯤ ꯍꯦꯛꯇ ꯀꯨꯝꯃꯒ ꯈꯨꯠꯅ ꯍꯦꯛꯇ ꯅꯝꯃ ꯐꯥꯔꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯊꯦꯟꯕ ꯊꯦꯟꯕ ꯍꯥꯏꯁꯦ ꯃꯌꯥꯏꯗꯗꯤ ꯑꯗꯨꯝ ꯂꯨꯔꯝꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯒꯤ ꯏꯁꯤꯡꯁꯦ ꯃꯈꯥ ꯍꯟꯖꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯨꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦꯕ ꯊꯦꯜꯂꯝꯒꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯒꯤ ꯊꯕꯛ ꯃꯨꯛꯀꯗꯤ ꯌꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯌꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯥꯅꯤꯁꯦ ꯖꯣꯕ ꯇꯧꯔꯛꯄꯁꯦ ꯑꯃꯨꯛ ꯉꯥꯏꯔꯤ ꯁꯨꯡꯇꯧ ꯇꯧꯔꯛꯇꯕ ꯍꯦꯔꯥ ꯆꯠꯂꯁꯤ ꯀꯩꯝꯇ ꯑꯣꯏꯔꯝꯃꯔꯣꯏ ꯉꯥ ꯑꯣꯟꯕ ꯑꯣꯏꯔꯝꯃꯅꯤ ꯁꯨꯝꯅ ꯍꯥꯏꯅꯔꯒ ꯏꯕꯥꯅꯤꯁꯦ ꯁꯅꯥꯕꯨꯟꯗꯨꯗ ꯏꯁꯤꯡꯁꯦ ꯁꯣꯛꯀꯠꯂꯦ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯅꯥꯀꯟ ꯄꯥꯏꯔꯒ ꯀꯥꯈꯠꯃꯤꯟꯅꯔꯛꯄꯅꯦꯕ ꯀꯥꯈꯠꯂꯛꯄꯒꯤ ꯍꯦꯛ ꯌꯧꯔꯝꯗꯥꯏꯒꯤ ꯂꯩꯔꯥꯏ ꯃꯄꯥꯜ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯖꯣꯕ ꯇꯧꯔꯛꯄꯅꯦꯕ ꯑꯗꯒꯤ ꯏꯕꯥꯅꯤꯁꯦ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯍꯩꯁ ꯁꯤꯗꯤ ꯉꯥ ꯑꯆꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯨꯅ ꯏꯕꯥꯅꯤ ꯑꯃꯨꯛꯀ ꯀꯨꯝꯊꯔꯁꯤ ꯂꯨꯝꯃꯁꯤ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯐꯥꯔꯒ ꯂꯧꯔ ꯆꯥꯊꯣꯛꯁꯤ ꯁꯤꯅꯤ
ꯑꯗꯨꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯦ ꯁꯅꯥꯕꯨꯟꯗꯣ ꯂꯩꯔꯥꯏ ꯃꯊꯛꯇ ꯊꯝꯃꯝꯃꯦ ꯍꯥꯏꯔꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯦ ꯏꯕꯥꯅꯤꯁꯦ ꯐꯣꯟꯒꯤ ꯂꯥꯏꯠ ꯀꯥꯁꯦ ꯊꯥꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯦ ꯉꯥꯗꯣ ꯃꯣꯉꯛꯄ꯭ꯔꯥꯅ ꯃꯣꯉꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯏꯀꯥꯏꯊꯕꯤ ꯃꯔꯛꯇꯨꯗ ꯍꯦꯛꯇ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯅꯝꯃꯒ ꯐꯥꯕꯤꯗꯣ ꯉꯥ ꯅꯝꯃ ꯐꯥꯕꯤ ꯑꯃ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯐꯥꯔꯒꯦ ꯁꯤꯅꯦꯕ ꯏꯕꯥꯅꯤꯅ ꯈꯟꯅꯔꯤꯁꯦ ꯐꯝꯃꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦꯕ ꯉꯥꯁꯦ ꯑꯣꯜꯂꯛꯄ꯭ꯔ ꯌꯦꯡ ꯑꯗꯨꯒ ꯑꯃꯨꯛ ꯖꯣꯕ ꯖꯣꯕ ꯇꯧꯔꯛꯄꯅꯦ ꯍꯩꯁ ꯃꯁꯤꯗꯤ ꯐꯥꯔꯁꯦꯅꯦ ꯏꯕꯥꯅꯤꯁꯦ ꯀꯨꯝꯊꯔꯦ ꯈꯪꯒꯥꯎ ꯂꯧꯊꯣꯛꯑꯦ ꯐꯤꯒ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯐꯤꯗꯣ ꯆꯣꯠꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯈꯟꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯒ ꯉꯥꯒ ꯐꯥꯔ ꯄꯨꯔꯒ ꯃꯣꯏꯗꯒ ꯎꯠꯂꯨꯔꯒꯗꯤ ꯀꯥꯏꯅꯒ ꯈꯜꯂꯤꯅꯦꯕ ꯏꯕꯥꯅꯤꯁꯦ ꯐꯤꯔꯣꯟꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯕꯅꯦꯕ ꯑꯗꯣ ꯀꯨꯝꯕ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯂꯨꯕꯗꯤ ꯑꯣꯏꯔꯝꯗꯦ ꯈ꯭ꯋꯥꯡꯗꯤ ꯌꯧꯗꯦ ꯃꯌꯥꯏꯗꯣ ꯏꯀꯥꯏꯊꯕꯤ ꯂꯩꯕ ꯃꯄꯥꯗꯣ ꯑꯗꯨꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯒꯤ ꯈꯤꯇꯪ ꯃꯊꯛꯇ ꯈꯣꯏꯗꯧ ꯃꯄꯥꯗ ꯂꯩꯌꯦꯕ ꯏꯁꯤꯡꯁꯦ ꯏꯕꯥꯅꯤꯁꯦ ꯐꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅꯤꯀꯣ ꯏꯪꯁꯨ ꯏꯪꯉꯤꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯉꯥꯎꯕꯗꯨꯅꯗꯤ ꯏꯪꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯥꯅꯤꯁꯦ ꯏꯀꯥꯏꯊꯕꯤ ꯃꯔꯛꯇꯨꯗ ꯆꯪꯉꯦꯕ ꯏꯕꯥꯅꯤꯁꯦ ꯉꯥꯏꯔꯦ ꯖꯣꯕ ꯖꯣꯕ ꯇꯧꯔꯛꯄꯁꯦ ꯉꯥꯏꯔꯦ ꯀꯗꯥꯏꯋꯥꯏꯗ ꯇꯧꯔꯛꯀꯦ ꯁꯤꯅꯦꯕ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯒ ꯅꯝꯃꯗꯕꯅꯤ ꯁꯤꯅꯦꯕ ꯉꯥꯁꯦ ꯍꯦꯛꯇ ꯐꯥꯔꯗꯕꯅꯤ ꯈꯜꯂꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯏꯕꯁꯦ ꯖꯣꯕ ꯖꯣꯕꯁꯦ ꯁꯨꯡꯇꯧ ꯇꯧꯔꯛꯇꯕ ꯑꯗꯩ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯍꯥꯏꯅꯔꯦꯅꯦ ꯃꯤꯒꯤ ꯃꯅꯝ ꯇꯥꯗꯅ ꯉꯥꯗꯣ ꯁꯤꯟꯗꯅ ꯂꯣꯠꯂꯝꯃꯅꯤ ꯁꯤꯅꯦꯕ ꯏꯪꯕꯅ ꯂꯣꯏꯔꯦ ꯀꯥꯈꯠꯂꯁꯤ ꯀꯥꯟꯅꯄꯣꯠꯇꯦ ꯀꯃꯥꯏꯅ ꯅꯝꯃꯒ ꯐꯥꯔꯨꯗꯣꯏꯅꯣ ꯉꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕꯁꯨ ꯍꯩꯕ ꯅꯠꯇꯦ ꯀꯥꯈꯠꯂꯁꯤ ꯁꯤꯅꯦꯕ ꯀꯥꯈꯠꯂꯦ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯁꯦꯠꯆꯜꯂꯦ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯆꯠꯂꯒꯦꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯖꯣꯕ ꯖꯣꯕ ꯑꯃꯨꯛ ꯇꯧꯔꯛꯄꯅꯦꯕ ꯑꯦꯔꯥ ꯃꯁꯤꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯆꯠꯂꯁꯤ ꯂꯥꯎ ꯃꯁꯤ ꯉꯥꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯑꯗꯨꯗꯨꯅ ꯏꯕꯥꯅꯤ ꯁꯅꯥꯕꯨꯟꯁꯦ ꯊꯝꯃꯝꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯒ ꯃꯣꯏ ꯃꯔꯛꯇ ꯉꯥ ꯐꯥꯕ ꯍꯩꯅꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯃꯣꯏ ꯀꯧꯔꯛꯑꯁꯤ ꯑꯗꯨꯒ ꯐꯥꯔꯁꯤ ꯀꯥꯏꯅ ꯏꯕꯥꯅꯤꯁꯦ ꯆꯠꯂꯦ ꯁꯅꯥꯕꯨꯟꯁꯦ ꯄꯨꯔꯒ ꯖꯣꯕ ꯖꯣꯕꯇꯣ ꯑꯗꯨꯝ ꯇꯧꯍꯧꯔꯦ ꯉꯥ ꯐꯥꯅꯤ ꯍꯥꯏꯔꯝꯃꯤꯅꯤꯀꯣ ꯉꯥ ꯐꯥꯕꯅ ꯍꯩꯕ ꯅꯠꯇꯦꯕ ꯙꯞꯅꯦꯕ ꯇꯧꯔꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯉꯥꯎꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯥꯅꯤꯁꯦ ꯏꯁꯤꯡꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯣꯛ ꯊꯣꯡꯕꯒꯤ ꯏꯁꯤꯡ ꯋꯥꯠꯄꯗꯣ ꯏꯁꯤꯡ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯅ ꯑꯗꯨꯝ ꯊꯣꯡꯉꯤꯅꯤꯀꯣ ꯑꯗꯨꯗꯩ ꯏꯕꯥꯅꯤꯅ ꯍꯥꯏꯔꯦ ꯏꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗꯣ ꯑꯗꯨꯗꯩꯗꯨꯗ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯑꯣꯜꯍꯧꯏ ꯑꯩꯈꯣꯏ ꯐꯥꯔꯨꯁꯤꯔꯥ ꯂꯧꯔꯒ ꯆꯥꯁꯤꯔꯥ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯦ ꯃꯈꯣꯏꯅ ꯀꯗꯥꯏꯗꯩꯅꯣꯍꯦ ꯀꯔꯟ ꯉꯥꯡꯒꯅꯣ ꯇꯨꯃꯤꯟꯅ ꯐꯝꯃ ꯃꯩꯇꯦꯛꯑꯒ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯉꯥꯕꯨ ꯀꯃꯥꯏꯅ ꯐꯥꯔꯨꯗꯣꯔꯤꯒꯦ ꯃꯤꯅ ꯎꯔꯒ ꯑꯃꯨꯛ ꯐꯥꯗꯅ ꯐꯨꯕꯤꯗꯅ ꯆꯂꯥꯡ ꯃꯦꯂꯥꯛ ꯁꯥꯟꯅꯔꯅꯤ ꯇꯨꯃꯤꯟꯅ ꯐꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯇꯨꯃꯤꯟꯅ ꯐꯝꯃꯦ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝꯅ ꯃꯅꯨꯡ ꯀꯟꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯍꯥꯏꯅꯤꯀꯣ ꯏꯕꯥꯅꯤꯒꯤ ꯃꯅꯥꯛꯁꯤꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯒ ꯆꯠꯁꯦ ꯉꯥꯗꯣ ꯐꯥꯔꯨꯁꯤ ꯁꯤꯅꯤ ꯃꯥ ꯉꯥꯗꯣ ꯁꯣꯏꯗꯅ ꯂꯧꯔ ꯆꯥꯅꯤ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯏꯕꯥꯅꯤꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯐꯥꯅꯤꯡ ꯂꯩꯔꯦ ꯍꯣꯏ ꯆꯠꯂꯨꯁꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯗꯨꯗ ꯂꯩꯔꯝꯃꯣ ꯅꯣꯏ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯗꯨꯀꯥꯟꯗ ꯀꯩ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯈꯣꯠꯅ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯖꯟꯅꯔꯝꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯂꯥꯛꯏ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯔꯆꯀꯥꯁꯦ ꯀꯥꯞꯄ ꯌꯦꯡꯉꯤꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯏꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯉꯥ ꯆꯣꯡꯍꯩꯗꯣ ꯌꯥꯝꯅ ꯑꯆꯧꯕ ꯉꯥꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯐꯥꯔꯒꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯉꯥꯏꯔꯁꯤ ꯉꯥꯗꯣ ꯑꯣꯜꯂꯛꯄ ꯑꯗꯨꯒ ꯅꯪ ꯐꯥꯔꯣ ꯏꯕꯥꯅꯤ ꯃꯇꯥꯏꯁꯤꯗ ꯉꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯐꯥꯔꯒꯦ ꯁꯤꯅꯤ ꯃꯥꯁꯨ ꯐꯨꯔꯤꯠ ꯈꯪꯒꯥꯎꯁꯦ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯈ꯭ꯔꯒ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯏꯀꯥꯏꯊꯕꯤ ꯃꯔꯛꯇꯨꯗ ꯆꯪꯉ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯉꯥ ꯑꯣꯜꯂꯛꯄꯁꯦ ꯉꯥꯏꯔꯦ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯅ ꯀꯗꯥꯏꯗ ꯖꯣꯕ ꯖꯣꯕ ꯇꯧꯔꯛꯀꯦꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯀꯣꯔꯅꯔ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯁꯨ ꯖꯣꯕ ꯖꯣꯕ ꯇꯧꯔꯛꯄꯅꯦ ꯑꯗꯨꯗ ꯑꯩꯁꯨ ꯇꯞꯅ ꯂꯥꯎꯋꯦꯀꯣ ꯏꯇꯥꯎ ꯑꯁꯣꯝꯗ ꯂꯩꯔꯦ ꯀꯥꯏꯅ ꯂꯥꯎꯋꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦꯕ ꯀꯣꯔꯅꯔꯗꯣ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯗꯧꯔꯛꯀꯦꯕꯨ ꯃꯥꯁꯦ ꯂꯥꯎꯔꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯦꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯦꯜꯂꯛꯏꯅꯤꯀꯣ ꯂꯥꯎꯔꯒ ꯃꯥꯅ ꯆꯦꯜꯂꯝꯗꯣꯏ ꯐꯤꯕꯝꯗꯣ ꯌꯦꯡꯉꯣꯕ ꯐꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯇꯣꯔꯆꯁꯦ ꯀꯥꯞꯄꯦꯕ ꯃꯥꯁꯦ ꯃꯥ ꯂꯥꯎꯔꯒ ꯏꯔꯣꯏꯕꯣꯏ ꯀꯩꯗꯧꯕꯣꯏ ꯃꯥꯁꯦ ꯆꯦꯜꯂꯛꯑꯦꯕ ꯆꯦꯟꯕꯁꯨ ꯉꯝꯗꯕ ꯕꯨꯝꯁꯨ ꯑꯃꯨꯛ ꯇꯨꯁꯟ ꯑꯗꯒꯤ ꯏꯕꯥꯅꯤ ꯂꯩꯔꯥꯏꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯃꯥꯁꯦ ꯇꯣꯔꯆꯁꯦ ꯀꯥꯞꯄꯒ ꯎꯍꯜꯂꯒ ꯁꯣꯝꯗ ꯀꯥꯔꯣ ꯀꯩꯗꯧꯔꯒꯦꯅ ꯀꯧꯕꯅꯦ ꯑꯗ ꯃꯥꯁꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯀꯟꯅ ꯆꯦꯜꯂꯛꯑꯦꯕ ꯏꯃꯥ ꯍꯥꯏꯔꯒ ꯂꯥꯎꯔꯒ ꯀꯟꯅ ꯕꯨꯛꯀ ꯇꯨꯁꯜꯂ ꯆꯦꯜꯂꯛꯄ ꯎꯕꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯁꯤꯅ ꯀꯔꯤꯒ ꯊꯦꯡꯅꯔꯨꯔꯕꯖꯥꯠꯅꯣ ꯁꯤꯅꯤ ꯑꯗꯒꯤ ꯏꯕꯥꯅꯤꯅ ꯂꯩꯔꯥꯏ ꯃꯄꯥꯟꯁꯤ ꯆꯠꯂꯒ ꯃꯥꯁꯦ ꯆꯤꯡꯈꯠꯄꯤꯔꯒ ꯀꯔꯤ ꯎꯒꯦ ꯁꯤꯅꯦꯕ ꯏꯕꯥꯅꯤꯅ ꯍꯪꯉꯤꯁꯦ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯁꯤ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯑꯗꯒꯤ ꯏꯕꯥꯅꯤꯅ ꯍꯪꯉꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯗꯨꯗꯪ ꯍꯥꯏꯔꯛꯑꯣ ꯅꯪ ꯀꯩꯗꯧꯕꯒꯦ ꯑꯗꯨꯃꯥꯏꯅ ꯅꯁꯥꯗꯣ ꯏꯊꯛ ꯇꯛꯈꯠꯂꯤꯅꯣ ꯀꯩꯗꯧꯕꯒꯤ ꯏꯄꯥ ꯄꯥꯈꯠꯂꯤꯅꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯛꯑꯣꯅ ꯍꯪꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯁꯨꯡꯈꯨꯝ ꯈꯨꯝꯗ꯭ꯔꯦꯕ ꯃꯁꯥꯗꯣ ꯀꯗꯛ ꯅꯤꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯪꯕꯗꯨꯗꯀꯣ
ꯀꯇꯛ ꯅꯤꯛꯑꯒ ꯆꯠꯂꯁꯤꯅ ꯌꯥꯗ꯭ꯔꯦꯕ ꯃꯥꯁꯦ ꯕꯔꯕꯔ ꯆꯦꯟꯁꯤꯜꯂ ꯃꯥꯁꯦ ꯐꯤꯔꯣꯟꯁꯦ ꯁꯦꯠꯆꯟꯗꯕꯤꯗ ꯐꯤꯔꯣꯟꯁꯦ ꯄꯥꯏꯈꯠꯂꯒ ꯃꯥꯁꯦ ꯄꯨꯈ꯭ꯔꯤ ꯃꯊꯛꯇꯣ ꯀꯥꯈꯠꯂ ꯆꯦꯟꯈꯤꯕꯅꯦꯕ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗꯨꯗ ꯑꯗꯒꯤ ꯏꯕꯥꯅꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯏꯁꯦ ꯂꯤꯟꯒꯨꯝꯕ ꯊꯦꯡꯅꯔꯨꯕ ꯖꯥꯠꯂ ꯉꯁꯥꯏꯒꯤ ꯕꯨꯠꯀꯨꯝꯕ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯒꯨꯝꯕ ꯑꯗꯨꯝ ꯉꯥꯛꯇ ꯈꯜ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯝꯗꯅ ꯀꯤꯖꯕꯗꯒꯤ ꯃꯥꯁꯦ ꯄꯥꯈꯠꯇꯅ ꯆꯦꯟꯈ꯭ꯔꯤꯔꯥ ꯀꯥꯏꯅꯒ ꯑꯩꯈꯣꯏꯁꯦ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯀꯩꯗꯧꯁꯤꯒꯦꯅ ꯈꯜꯂꯤꯅꯤꯀꯣ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯩꯇꯦꯛ ꯑꯃ ꯈꯣꯠꯂꯛꯏ ꯏꯕꯥꯅꯤꯁꯦ ꯊꯣꯛꯂꯛꯑꯒꯗꯤ ꯊꯣꯝꯗꯣꯏꯅꯤ ꯁꯤꯅꯦꯕ ꯂꯤꯟꯒꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯊꯣꯝꯕꯅꯤ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯆꯩꯇꯦꯛꯁꯦ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯀꯩꯗꯧꯒꯦꯕꯨ ꯍꯨꯁ ꯍꯨꯁ ꯂꯥꯎꯕ ꯃꯈꯣꯜꯁꯦ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯀꯣꯔꯅꯔꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯦꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯦꯕ ꯏꯕꯥꯅꯤꯁꯦ ꯑꯗꯩ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣꯅ ꯍꯥꯏꯅꯔꯦ ꯑꯗꯩ ꯄꯔ ꯀꯥꯈꯠꯂꯦ ꯂꯩꯔ ꯃꯄꯥꯟꯁꯤꯗ ꯐꯝꯃ ꯂꯩꯔꯦ ꯏꯕꯥꯅꯤꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯅ ꯈꯟꯅꯔꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯉꯁꯥꯏꯒꯤ ꯏꯀꯥꯏꯊꯕꯤ ꯂꯩꯕ ꯃꯄꯥꯗꯣ ꯆꯩ ꯑꯃꯁꯨ ꯌꯨꯡꯉ ꯂꯩꯔꯤꯅꯤꯗꯅ ꯃꯌꯥꯏꯗ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯃꯨꯁꯤꯠ ꯃꯨꯕ ꯋꯥꯡꯗ꯭ꯔꯣꯡ ꯋꯥꯡꯕ ꯑꯃ ꯂꯦꯞꯄ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯗꯨꯗꯩ ꯇꯨꯁꯦ ꯈ꯭याꯎ ꯂꯥꯎꯅ ꯆꯨꯡꯉꯦ ꯏꯕꯥꯅꯤꯁꯦ ꯂꯥꯎꯔ ꯆꯦꯟꯕꯅꯦꯕ ꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯒ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯑꯥꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯋꯥꯡꯕ ꯃꯌꯥꯏꯗ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯀꯤꯃꯟꯗꯅ ꯆꯦꯜꯂꯛꯏꯅꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯁꯨ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯔꯣꯏ ꯌꯨꯝ ꯆꯠꯂꯁꯦꯅ ꯍꯥꯏꯔꯦꯕ ꯑꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯩ ꯀꯥꯏꯗꯒꯤ ꯑꯗꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯥꯏꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕꯅꯣ ꯋꯥꯡꯊꯣꯡ ꯋꯥꯡꯕꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯉꯅ ꯍꯥꯏꯕꯤꯔꯦꯕ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯏꯕꯥꯅꯤꯅ ꯎꯔꯛꯏꯕ ꯃꯑꯣꯡꯗꯨꯗꯤ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯏꯅꯣ ꯏꯕꯥꯅꯤꯅ ꯍꯜꯂꯒꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯌꯥꯗꯕꯤꯅꯤ ꯑꯗꯩ ꯉꯁꯥꯏꯒꯤ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯃꯤꯗꯣ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯗꯕ ꯃꯥꯁꯦ ꯗꯝꯕꯨꯔꯗꯨꯒꯤ ꯀꯥꯔꯛꯇꯨꯗ ꯆꯔꯨꯅ ꯌꯣꯝꯃꯒ ꯇꯥꯁꯜꯂꯒ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯍꯥꯏꯁꯤꯅ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ ꯕꯨꯠ ꯊꯣꯛꯀꯦꯔꯥ ꯂꯥꯏ ꯊꯣꯛꯀꯦꯔꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯏꯅꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏ ꯆꯠꯇꯣꯏꯅꯣ ꯅ꯭ꯌꯨ ꯏꯌꯔ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯆꯠꯀꯗꯕꯅꯤ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦꯕ ꯆꯠꯂꯒꯦ ꯑꯗꯨꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯩꯕꯗꯣ ꯇꯥꯔꯦꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯦ ꯄꯨꯡ 9ꯒꯤ ꯆꯥꯛ ꯆꯥꯕꯗꯣ ꯈꯣꯠꯄꯗꯣ ꯂꯣꯏ ꯆꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯣꯝꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯁꯦ ꯑꯃ ꯃꯅꯥꯛꯇꯨꯗ ꯆꯪꯉꯨ ꯌꯥꯕꯖꯥꯠ ꯅꯠꯇꯦꯀꯣ ꯃꯥꯏ ꯃꯅꯥꯛꯇꯨꯗ ꯆꯪꯉꯨꯔꯒ ꯈꯤꯇꯪꯒ ꯊꯦꯡꯉꯨꯕꯗ ꯂꯥꯎꯈꯠꯂꯛꯀꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯥ ꯉꯁꯥꯏꯒꯤ ꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯡ 12 ꯇꯥꯁꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯗꯣꯏꯅꯦꯕ ꯉꯥꯎꯗꯅ ꯈꯣꯠꯇꯅ ꯂꯩꯔ ꯑꯩꯈꯣꯏꯁꯨ ꯀꯤꯃꯟꯅ ꯑꯩꯈꯣꯏ ꯇꯤꯀꯠꯇꯅ ꯊꯛꯆꯜꯂꯦ ꯂꯩꯒꯁꯦ ꯐꯥꯏꯔꯒ ꯉꯥꯡꯕꯒ ꯉꯝꯖꯜꯂꯛꯇ꯭ꯔꯕꯅꯦꯕ ꯀꯤꯕꯁꯨ ꯈꯔ ꯐꯔꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯕꯣ ꯑꯩꯈꯣꯏꯁꯦ ꯆꯔꯨ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯝꯕꯨꯔ ꯃꯅꯨꯡꯁꯤꯗ ꯐꯝꯃꯒ ꯂꯩꯔꯤꯅꯤꯀꯣ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯆꯥꯛ ꯆꯥꯔꯁꯤꯅ ꯊꯤꯗꯣꯛꯑꯁꯤꯅ ꯃꯄꯥꯟꯁꯤꯗ ꯊꯣꯛꯎꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯋꯥꯡꯕꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯗꯨꯗ ꯑꯃꯨꯛ ꯌꯨꯡꯉ ꯂꯦꯞ ꯂꯩꯔꯝꯕꯅꯦꯕ ꯂꯥꯞꯅ ꯎꯔꯅꯤꯀꯣ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯀꯤꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯅꯄꯥ ꯆꯥꯒꯦꯅ ꯌꯨꯡꯉꯤꯔꯣ ꯅꯇꯤꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯅꯥꯛꯁꯤꯗ ꯂꯥꯎꯅꯦ ꯃꯩ ꯃꯅꯥꯛꯁꯤꯗ ꯆꯪꯉꯧꯅꯦ ꯀꯥꯏꯅ ꯂꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯈꯣꯠꯂꯕꯣꯅ ꯑꯥꯗ ꯂꯦꯞꯄ ꯂꯩꯁꯤ ꯎꯗ꯭ꯔꯣ ꯀꯥꯏꯅꯒ ꯇꯧꯔꯒꯀꯣ ꯉꯁꯥꯏꯒꯤ ꯇꯤꯡꯈꯠꯇꯅ ꯊꯛꯆꯜꯂꯕꯅꯤꯅ ꯂꯩꯒꯗꯣ ꯂꯣꯏ ꯐꯥꯏꯔꯛꯑꯕꯅꯤꯅ ꯀꯤꯕꯗꯣ ꯃꯁꯛ ꯈꯪꯉꯛꯇ꯭ꯔꯤꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯍꯟꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯒꯗꯕ ꯈꯣꯠꯀꯗꯕ ꯂꯣꯏꯅ ꯂꯣꯏꯔꯒ ꯗꯝꯕꯨꯔ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯤꯞꯆꯜꯂꯒ ꯂꯩꯔꯦ ꯏꯁꯩꯒꯁꯦ ꯄꯪ ꯄꯪ ꯊꯥꯗꯅ ꯅꯨꯡꯉꯥꯏꯗꯅ ꯏꯁꯩꯒ ꯁꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯒ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯆꯥꯛꯀ ꯇꯣꯛꯄ ꯂꯣꯏꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 1 ꯇꯥꯗꯧꯔꯕ ꯃꯥꯜꯂꯦꯕ 1 ꯇꯥꯔꯝꯒꯅꯤꯅ ꯈꯜꯂꯦꯕ 1 ꯇꯥꯔꯝꯗꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯗꯧꯔꯒꯦꯕꯨ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯣꯏ ꯂꯩꯔꯤꯅꯤꯀꯣ ꯀꯩꯗꯧꯔꯒꯦꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯝꯕꯨꯔ ꯃꯊꯛꯁꯤꯗ ꯅꯨꯡꯖꯦꯡꯁꯦ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯔꯛꯄꯅꯦꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯒ ꯆꯣꯡꯒꯠꯂꯦꯕ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣꯅ ꯑꯗꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯁꯤꯅ ꯀꯩꯅꯣꯗ ꯑꯩꯁ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯨꯡꯖꯦꯡ ꯆꯥꯏꯕꯤ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅꯦꯕ ꯑꯗꯩ ꯆꯠꯂꯍꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯀꯥꯏꯅꯒ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯀꯩꯝ ꯈꯟꯒꯅꯨ ꯀꯩꯝ ꯅꯠꯂꯝꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯁꯛꯇꯅ ꯈꯣꯠꯇꯅ ꯍꯦꯛꯇꯅ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯅꯨꯡꯖꯦꯡꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯔꯛꯄꯅꯦ ꯑꯗꯨꯒ ꯌꯥꯝ ꯉꯛꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯗꯝꯕꯨꯔꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯄꯥꯏꯈꯠꯈꯤꯕꯅꯦꯕ ꯄꯥꯏꯈꯠꯂꯒ ꯉꯁꯥꯏꯒꯤ ꯃꯩ ꯂꯩꯕ ꯃꯄꯥꯗꯨꯗ ꯕꯣꯞ ꯂꯥꯎꯅ ꯇꯥꯁꯟꯈꯤꯕꯅꯦꯕ ꯃꯩ ꯍꯧꯒꯠꯂꯤꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯤꯔꯦꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯗꯒꯤ ꯍꯩꯁ ꯃꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯒꯗꯤ ꯌꯥꯔꯔꯣꯏ ꯃꯐꯝꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯐꯝꯗꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯦꯅ ꯍꯥꯏꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯍꯥꯏꯅꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯒꯤ ꯀꯣꯝ ꯃꯅꯨꯡꯗ ꯗꯝꯕꯨꯔ ꯈꯟꯖꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨ ꯃꯔꯤ ꯆꯠꯅꯩ ꯁꯤꯅꯤ ꯑꯗꯨꯒ ꯅꯣꯏꯗ ꯅꯨꯡꯖꯦꯡ ꯆꯥꯏꯔꯦ ꯍꯥꯏꯗꯣ ꯑꯗꯨꯁꯨ ꯂꯩꯕꯅꯤ ꯅꯨꯡꯖꯦꯡ ꯆꯥꯏꯔꯛꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯝꯕꯤ ꯑꯃ ꯂꯩꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯆꯤꯡꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯅꯨꯡꯖꯦꯡ ꯆꯥꯏꯕꯤ ꯂꯩꯕꯅꯤ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕꯤꯅꯦꯕ ꯋꯥꯔꯤ ꯍꯥꯏꯕꯁꯤ
ꯃꯌꯥꯝꯅ ꯊꯥꯖꯕꯤꯔꯝꯒꯗ꯭ꯔꯥ ꯊꯥꯖꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯊꯥꯕꯤꯔꯛꯄꯗꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ